Thaina mamangayda lam amada marup ahum khak lairami. Punshigi lanfamda Changyeng kayada hotna zaman ga laibaka hotna zaman na khara hen laibak na tambibana iwat wat nunga yai phaba haibadu tana na makhoi gi oige phangdraba ngaktani makhoi ahum. Phanasu nomdunasu leita lairagi lei asi kanthokpa ingam ngamdri phana phaba gyan taba hotnaba kanba oidunasu punsida mai paktriba leita lairagi chaina chaitheng khanglibasing kananasu marup oiningde apam nungshigi yening kayarak chonglabasu laisha tamdana mahai pandana khangu thakta adum mangki chahi phana laisin laklaba mareng mamanabasing sangoi lukoi teknaduna macha chawba yawnarabani adubu makhoi ahumdi hojiksu adumak maringna saba sangbai oidabagum nama hangduna lairi nongma numit amada makhoi ahum punnawa tanarami marup ahumdugi manungda marup amana hairaklami marup sing Aikoi asumna tawduna lairabadi mi oigani haiba thajaraktre sufam nompham su leitabaga aduna langphai chatuna aphangba karino hotnaduna laiba yenglurasi marup ahumdugi manungda amana haudoraklibadu atopa marup aniduna su yanaduna nongma numit phaba amada mayumdagi chakngan chanaduna chayom yomnaduna langphai gidamak khongsan bahurami Makhoi asum lakpana lakpagi yumgi lambi tamhaure mi taba khunsing mityengi wangmada leihoba ngakta ngaikre loki khongi ising thaktuna asum lakpana numit yumkhalakpa matamda lamlong ahum phangba mapham amada thonglare makhoi ahum karamba lambi gi khudung induna chatkadabano khangdabaga ngaihak pothakisi chak chayomsu charasi hainaduna ngaihak khongnang pambi amagi makhongda pothanarami Mayumdagi yomnarakpa chayomsing thoktuna chaminare chaba loirabada kadomda chatsige haina khanarami khanaba yaba khanare maikai asomda chatsi somda oina chatsi haiduna adubu laikhai taba ngamdre kaina thangda makhoi ahumgi maraktagi amana hairai phare itausing maikai ahum sida amamam chatnarasi laibak yengnarurasi thunguba mafamda karino aphangba suduna tanba yaba talurasi Wafam adu yaraduna atopa marup amana amuk hairai phare asumna tawrasi tha ama chupna thabak sururasi aduga tha amagi matungda ekhoi amuk thengnasi kadaida thengnasige ahum suba marup tuna hairai phare tha amagi matungda ekhoi mafam asimaktada amuk thengnarasi aduga tha ama chupna tansilakpa lanthumsing ekhoi ahum pulap punsinduna chapmanana amuk yenasi Hainariba wafamsing asi yanaduna makhoi ahum kainare lamlong ahumduda laibak Changyeng gidamak makhoi ahum khongsankre aphangba thabak suduna thengnaba khun lamsingda aphangba thabak suduna sel khara su tanare ahanba maruptuna nongmadi yamna phibam sadraba Pizet pinai setpa chakniba ama thengnarami chakniba aduna lambi zatpa ibungo aigi sanaba karino khara leijage selga yaurabadi khara da pibiyuba haina niraklami lairaba chakniba adu ubada nupa adu mathamoi kaikhiduna mana tanjarakpa selsing adugi khara khaidoktuna chakniba aduda pirami Ahanba marup adugi thamoi chawa matawadu ubada chakniba nipa aduna mathamoi pen khraduna magi segairaba amanba khaw adudagi phak macha ama puthoktuna ahanba marup aduda pirami ahanba marup aduna ipagumba ai adomgi khudol asi latnaba nachade adubu adomgi sizinanaba oina thamjinbiyu haina hairami wafam adu ahal aduna yaramde namduna phak adu ahanba marup aduda piraga hairai icha nupa phak asi achamba phak natte phak asigi mathakta phamlaga nangna yawningba mafam adu haiba matamda phak asina paiduna nangbu mafam adu tana pugani ipana masi nangonda pirabani masi cheksenna thamjallu asumna phak apaibidu piramaga hanuba adu hanna yenglamdana chatkre ahanba marup adu ingak ngaklami ma phak adu karam tawno yenglage khanduna mathak adu da famlaga
ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯃꯤꯠꯅ ꯀꯨꯞꯄꯗ ꯌꯧꯔꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯗꯤ ꯂꯥꯛꯂꯝꯗ꯭ꯔꯤ꯫ ꯃꯥ ꯃꯈꯣꯏ ꯂꯥꯛꯄ ꯉꯥꯏꯔꯒꯦ ꯈꯟꯅ ꯂꯩꯔꯦ꯫ ꯍꯥꯏꯅꯈꯤꯕ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯁꯨꯖꯜꯂꯛꯂꯦ ꯈꯟꯗꯨꯅ ꯑꯇꯣꯞꯄ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯇꯥꯟꯁꯤꯟꯖꯕ ꯁꯦꯜ ꯊꯨꯝꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯃꯔꯨꯞ ꯑꯗꯨꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯅꯝ ꯏꯄꯣꯟ ꯄꯣꯟꯕ ꯃꯈꯩ ꯅꯨꯡꯁꯥ ꯌꯥꯛꯅ ꯁꯥꯕ ꯃꯇꯝꯗꯨꯗ ꯑꯔꯨꯝꯕ ꯄꯣꯠꯌꯣꯝ ꯑꯃ ꯄꯨꯔꯗꯨꯅ ꯆꯩꯁꯨ ꯁꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯅꯤꯁꯨꯕ ꯃꯔꯨꯞ ꯑꯗꯨꯅ, "ꯑꯕꯣ, ꯌꯥꯝꯅ ꯋꯥꯅꯁꯨ ꯎꯔꯦ, ꯀꯗꯥꯏ ꯇꯝꯅ ꯆꯠꯄꯤꯒꯗꯕꯅꯣ? ꯅꯁꯨ ꯃꯐꯝꯗꯨ ꯐꯥꯎꯕ ꯊꯤꯟꯖꯔꯝꯒꯦ" ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯄꯣꯠꯌꯣꯝ ꯑꯗꯨ ꯊꯥꯕꯤꯗꯨꯅ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯕ ꯃꯐꯝ ꯐꯥꯎꯕ ꯍꯅꯨꯕꯤ ꯑꯗꯨ ꯊꯤꯟꯕꯤꯔꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯍꯅꯨꯕꯤ ꯑꯗꯨꯗ ꯃꯥꯅ ꯊꯛꯅꯕ ꯏꯁꯤꯡ ꯑꯗꯨ ꯄꯤꯊꯛꯂꯝꯃꯤ, ꯑꯗꯨꯒ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ, "ꯏꯁꯨ ꯅꯨꯄꯥ, ꯅꯕꯦꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯊꯃꯣꯏ ꯑꯁꯦ ꯄꯦꯜꯂꯦ꯫ ꯑꯗꯨꯅ ꯏꯕꯦꯟꯒꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ, ꯑꯩꯅ ꯏꯁꯨꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯒꯦ, ꯅꯪ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯀꯣ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯄꯣꯠꯌꯣꯝ ꯑꯗꯨ ꯊꯣꯛꯂꯒ ꯃꯤꯡꯁꯦꯜ ꯑꯃꯟꯕ ꯑꯃ ꯄꯤꯔꯝꯃꯤ꯫ "ꯁꯦ, ꯃꯤꯡꯁꯦꯜ ꯑꯁꯤ ꯄꯥꯏꯁꯤꯜꯂꯨ꯫ ꯑꯆꯝꯕ ꯃꯤꯡꯁꯦꯜ ꯅꯠꯇꯦ, ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯊꯥꯖꯅ ꯀꯔꯤꯒꯨꯝꯕ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯕꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯊꯣꯛꯂꯤꯕ ꯃꯔꯨ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯗꯤꯡꯃꯛ ꯐꯪꯕ ꯉꯝꯒꯅꯤ." ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯅꯨꯕꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯅꯤꯁꯨꯕ ꯃꯔꯨꯞꯇꯨ ꯃꯤꯡꯁꯦꯜ ꯑꯗꯨ ꯄꯥꯏꯔꯒ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯏꯉꯛ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯆꯦꯠꯅ ꯃꯥꯒꯤ ꯈꯥꯎꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯦꯡꯅꯁꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯍꯨꯝꯁꯨꯕ ꯃꯔꯨꯞ ꯑꯗꯨꯁꯨ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ "ꯑꯩꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨꯕꯨ ꯂꯟ ꯊꯨꯝ ꯀꯌꯥꯝ ꯌꯥꯝꯅ ꯇꯥꯟꯁꯤꯜꯂꯕ ꯖꯥꯠꯅꯣ? ꯑꯩꯒꯤꯗꯤ ꯃꯇꯥ ꯏꯆꯥ ꯆꯥꯗꯗꯨꯅ ꯁꯦꯜꯁꯨ ꯌꯥꯝꯅ ꯇꯥꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯇꯥꯟꯕ ꯈꯔꯗꯨꯁꯨ ꯂꯝꯁꯥꯡ ꯆꯠꯄꯗ ꯆꯥꯅꯕ ꯈꯔ ꯂꯩꯕꯒ ꯏꯔꯦꯝꯕꯨ ꯂꯦꯝꯗ꯭ꯔꯦ꯫ ꯐꯪꯂꯛꯄ ꯃꯈꯩ ꯄꯨꯟꯁꯤꯟꯗꯨꯅ ꯌꯦꯟꯅꯁꯤ ꯍꯥꯏꯅꯕꯅꯤ꯫ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯗꯧꯔꯤꯗ." ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯌꯥꯝꯅ ꯋꯥꯔꯕ ꯑꯍꯟ ꯆꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗු ꯎꯕꯗ ꯑꯍꯨꯝꯁꯨꯕ ꯃꯔꯨꯞꯇꯨ ꯆꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯄꯥ, ꯌꯥꯝꯅ ꯆꯣꯛꯊꯅꯁꯨ ꯎꯔꯦ, ꯀꯅꯥ ꯑꯃꯠꯇ ꯂꯣꯏꯅꯕꯤꯔꯛꯇꯕ꯭ꯔꯥ?" ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯆꯥꯒꯨꯝꯕ, ꯏꯊꯟꯇꯅꯤ, ꯌꯨꯝ ꯍꯜꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕꯒꯤ ꯆꯣꯛꯊꯕꯅ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ." ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯨꯝꯁꯨꯕ ꯃꯔꯨꯞ ꯑꯗꯨꯅ マギチャナバプラクパアドプトクトナahal adu mabuk pe na pizarami ising su pitaklami aduga sel khara su puthokduna piraga hairai ipa sel asina chana ba khara leibiyu nacha su amuk chacharage ahal aduna magi khawdagi sagi machi ama puthoraklami aduga hairai icha nupa si paiselu achamba posak nate malem asida leiriba anaba haiba zato masi sa machi asina anaba mi adugi makhutta ahumlak nanbada khudakta anaba pumba tinkok laikok kani ahum suba marup adu ingak ngaklami hanubadu wa makha taramdana sa machi du piramlaga chatkhirami ahum suba marup tuna sa machi du cheksinna hapchinduna thengnasi haina khiba mafam adu tana laklami Hauzikti marup ahum adu ahanba thengnakiba khongnang makhong aduda pulap pulle tha amasigi mamangda makhoi na thengnarakpa wari sing tamnare angakpaga loinana chakniba hanubi amasung hanubaduna piramba matik mayai laiba potsing adu yengnare ngaihak potharaba matung piramliba potsing adugi matik mayai yenglasi haina hainare Malemgi karamba mafamda layingba ngamdaba anaba lei haiba mingsel asigi matengna fak asi tongduna chatlaga sa machi asina laying lurasi hainaduna khanjariba asi oithok ahanbiyu haina mapukningda chetna ningminaduna mingsel adu yenglami
Mingsel asida thorakliba adu ubada makhoi ahum pungak ngaklami. Leibak amagi Ningthougi Mazaibema Rajkumari ama yamna kanna naduna leire. Matam kuina naduna leiraklabani. Adubu ngasi phawba khang haire hairaba maming chatlaba maiba maibi amatana layengba ngamdre. Asibagi phamungda yataduna gyan tadana leirakpa kumza masing yamlae. Machanupi adubu layengba ngamba mida leibak tangkhai piduna mana mathum chawna piduna ikai khumnagani. Yum pandriba miyoi oiragana Mazaibe madu thazaduna Ningthou khubam phawba pigani haina lauthoklami. Naitom satpi mamom adugi wabada leibak pumba adu waduna lakpa phana kuirabani. Leibak asida chatuna Rajkumari asibu layengduna Ningthougi mana mathum laururasi haiduna makhoi ahum phak mathak aduda kakhatlami. Phak aduna makhoi ahumbu puduna pairaklaga leibak adugi Ningthougi hojangda thunglami. Manai masan thongakpasingda pau haiduna leibak Ningthougi mangda thunglare. Ningthou adu makhoi ahum adu ubada thazadaba poklami. Ningthougi mana pamduna natraga leibak asigi awaba taba asibu kalak penduna matam lenba lakliboi ninglami. Ningthouna hairai. Nakhoi ahum aigi ichanupi asibu layengba ngamgani hairibasi soidrabara. Karigumba ngamdrabadi naru koklaga leibak asida minai naithang oiduna napunsi adu lengani. Nakhoi gumba kaya minai naithang oiduna haujiksu lelibani. Wafam aduda ahanba amasung ani suba marup ani adu haifet chingnaba phawduna mapukning haifet ninghanarami. Adubu ahum suba marup adudi thazaba leirami. Magi marup anida pirakpa potsaksing aduna hairakpa singdumak chapchana pangthokpa ngambanina magi adusu soidana chumgani haiba thazarami. Asumna hangatcharai. Iningthou soirabada ngakpiyu tolabada kanbiyu. Ishorgi nongdam leirabadi soidana Mazaibe magi anabasi phanba ngamgani haina thazai. Karigumba ngamdaba thoklabasu aigi marup anigi su mahut sinjaduna Iningthouna pibiba sairak laujanabasu sem sajare. Phare adu oirabadi naraibak yengjaro haiduna Ningthouna thodang sinabire. Iningthou nanai tolabana Mazaibe mamu layengjaba matamda kana amata laihanbiganu. Wafam asi Ningthouna yabiraduna Rajkumari adugi kada ahum suba marup adu layengba changlaklami. Chawraba sana lupa mamal yamba leitengi pot chai kayana leitengliba ka aduda sanagi famung amada angoba fizol thonduna mondum montek marakta wakhal tadana yataduna leiribi sakchu imak maksillabi Rajkumari adubu ubada ahum suba marup adu pumsum sumhatkre. Mathamoida Rajkumari adubu lachakre lai khurumzarai. He Ishor asuk changkhonbi karisu mara leijadribi asibu phahanbiyu. Aidi karisu khangja haijaba natte nanaibu lamjingbiyu. Asumna mapukningda lai khurumjaduna Rajkumari adugi manakta phamtharai. Sanaibema adongi khudang asi paijare warobinu. Asi haiduna Rajkumari adugi maithong thajabu nungshina yengjaduna magi khawdagi sa machi adu lokthokduna Rajkumari gi makhutta hangatna ahumlak nalami. Ing lauramba makhut adu fong fong sarakpaga loinana imak makna leirambi Rajkumari gi maithong adu sana ahingba machung ngamjana makka lamlakpaga loinana koiraungnabi sajimita manbi misna anidu tapna pangthorai. Rajkumari adugi thauraba mityeng aduga wazana mapukning lumlum launa mabu layeng zariba ahom suba marup aduga michanarami. Kuina tumlubadagi haugalakpada magi tanaurabi khut adubu nungshina pairaduna mabu chingna yengduna leiriba lamlanba adubu urubada Rajkumari adugi pukningda amukta phawkhidriba ihul amaga loinana lamlanba asibu kanano haina khanjarami. Phagani haibagi thajaba manglurabi naitom satpi Rajkumari adu naba phare haibagi paw mitna kupada leibak sinba sandokhi. Aduna sana konungdu mina pik thanle. Ningthou masanupi adu phige phizol tholaduna leibak miyam adubu unaba thoraklami.
Magi phajaba mi chanba matau hinglakani thajarudaba adudagi phagalakpa aduda haraubagi pirang sinthanarami. Rajkumari adugi phajaba aduda atopa marup ani adusu pungau hek ngaukre magi oirabadi haina wakhalgi phura sagatnakre. Haujikti Ningthouna magi wasaki matung inna mana mathum pibagi matang adu yaure. Leibak Ningthougi nak yeta Maharani amasung Rajkumari adu phamli. Rajkumari adugi pukning adu tanik chai. Mabu layengduna phahanbirakpa mana ahanba uzaba nupa adubu magi ohenbiyu haina ningzari. Marup ahum adu Ningthou angam athau singi mangda leptuna Ningthougi wa ngaiduna leiri. Ningthouna hairai aigi pukning asi khaina pele. Tamba nupa na khoi ahumbu ngamkhai leitana thagatchari. Aigi hek leijaba makhai pirabasu penkraroi. Wahai siga loinana marup ahum adu mathang yengi aduga machanupigi maithong amuk yenglaga makha tarai. Hai khiba wagi matung inna aigi leibaki tangkhai ama saruk ani thokna yenthokduna inai isal saruk tamduna nakhoi ani amada piragani. Aduga amana aigi iza nupi asi thajaduna leibak asida leigani. Aduna hairo nakhoi ahumgi maraktagi kanada aigi iza nupi asi thajagani. Wafam aduda marup ahum adu tumin leinarami ngaihak leiraga ahanba marup aduna hairai. Aigi phak apaibi asigi matengna sanai be mabu layengnaba mafam asida thunglakibani. Aduna nanaina mazai be magi luhongnaba boradu oifam thopra haina khalli. Wafam aduda Ningthou adu yaninglami adubu kari amata hairamde atopa marup ani adugi wa ngaiduna leirami. Ani suba marup aduna hairai aigi matik mayai chelaba mingsel asigi matengna leibak asida amadi sanai be mada tariba awabasi uraduna mateng panglunaba lakhibani. Aduna sanai be magi matik chaba bor aina oibra haina khanjai. Haujikte Ningthou adu chamamnaba hengalakle mana hairibadusu chummi. Adubu warep tadringai ahum suba marup adugi wasu tabani. Ahum suba marup aduna hairai chummi aigi marup ani asigi matengna mafam asi yaujarakpani. Aigi sagi machi asigi matengna Ishwar khurumduna sanai be mabu layengjabani. Kanada sanai be mathajagani haibadi Ningthougi amadi leibak miyamgi aningbani. Ningthou adu karamna bisar tawgani haiba khanglamdre. Ngaihak tumina leiruraba matungda magi angam athausingda hairai. Matik kidi loina chare. Marup ahum asisu kaina haningde. Aduna amagisu soidanaba amagi misangda lei haibasu thoktanaba Changyeng ama taunaba nakhoina haujimak sillu. Nungshiba haibasina athoibani. Haujikti kanana Rajkumaribu khwaidagi hena nungshi haiba Changyeng ama tauba tabani. Changyeng asigi matung inna icha nupi thajagadaba misak adu khangani. Asumna Changyeng adugidamak sana konungi lampakta miyam chona tille. Changyeng adudi atai kari sunate marup ahum aduda tenjai ahum pigani aduga arapada sem ahum amasu thamgani. Lirung paiduna tenjai ahum asina sem sing aduda kapkadabani. Maduda semda masing khwaidagi yamna amadi mayai chana panba masing khwaidagi henbaduga Rajkumariga luhonggadawribani. Thaurang loire Ningthouna hairai nakhoi ahum wase munna taw. Ada leiriba sem ahum asi aigi isa nupigi thamoini haina khangadabani. Masida mayai chana panaba kapnaro. Masina nakhoina aigi icha nupi Nungshibagi Changyeng oiragani. Ahanba marup aduna magi ahaiba mahai sijanaduna machinda ningjaba lai sonduna tenjai ahum adu kaplami. Madudagi tenjai amana sem amagi mayai thumna palami aduga tenjai ani amana semda khetuna toklami. Ani suba marup adusu tenjai ahum adu kaplami. Magina tenjai anina sem anigi mayai chabukta palami aduga amana palamde. Haujikti ahum suba marup adugi pali tarami. Lirung ten adu chetna pai
ꯃꯖꯥꯏꯕꯦꯝꯃꯗ ꯑꯃꯨꯛꯇꯪ ꯆꯤꯡꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯅꯥꯏꯕꯦꯝꯃꯒꯤ ꯃꯤꯁꯅꯥ ꯊꯝꯕꯥꯜꯗꯨ ꯎꯕꯗ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯗꯨꯁꯨ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯍꯥꯛ ꯇꯦꯟ ꯀꯥꯞꯇ꯭ꯔꯦ, ꯂꯤꯔꯨꯡ ꯇꯦꯟ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯖꯕꯅ ꯂꯣꯏꯔꯦ꯫ ꯇꯞꯅ ꯃꯥꯒꯤ ꯃꯔꯥꯏꯕꯛꯄꯨ ꯅꯤꯟꯗꯥ ꯇꯧꯕ ꯍꯧꯖꯔꯛꯏ꯫ ꯑꯍꯨꯝꯁꯨꯕ ꯃꯔꯨꯞ ꯑꯗꯨꯅ ꯃꯈꯨ ꯈꯨꯗꯛ ꯀꯨꯜꯂꯗꯨꯅ ꯃꯈꯨꯠ ꯆꯥꯡꯖꯧ 10 ꯂꯣꯟꯅꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯇꯣꯜꯂꯕ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯖꯥꯏꯕꯦꯝꯃꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯇꯣꯜꯂꯕꯒꯤ ꯊꯃꯣꯏ ꯄꯤꯊꯣꯛꯂꯨꯔꯦ꯫ ꯇꯥꯏꯕꯪ ꯃꯄꯨꯗ ꯊꯧꯅꯤꯖꯗꯨꯅ ꯂꯥꯌꯦꯡꯕ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯕꯦꯝꯃꯒꯤ ꯊꯃꯣꯏꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯁꯦꯝꯁꯤꯡ ꯑꯁꯤꯗ ꯃꯍꯨ ꯄꯨꯔꯕ ꯇꯦꯟꯖꯩꯁꯤꯡ ꯑꯁꯤꯅ ꯊꯥꯗꯨꯅ ꯆꯩꯅꯥ ꯄꯤꯅꯤꯡꯗ꯭ꯔꯦ꯫ ꯁꯦꯝꯁꯤꯡ ꯑꯁꯤꯃꯛ ꯁꯅꯥꯏꯕꯦꯝꯃꯒꯤ ꯊꯃꯣꯏꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯨꯔꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯄꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯏꯇꯤꯛ ꯑꯣꯏꯗ꯭ꯔꯦ꯫ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯕ ꯆꯩꯔꯥꯛ ꯍꯔꯥꯎꯅ ꯂꯧꯖꯔꯒꯦ꯫ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯦꯟꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯊꯃꯣꯏꯗꯤ ꯋꯥꯍꯩꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯨꯕꯤꯈ꯭ꯔꯦ꯫ ꯋꯥꯐꯝꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯑꯉꯝ ꯑꯊꯧꯁꯤꯡ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯊꯥꯒꯠꯅꯈꯤ꯫ ꯃꯔꯨꯞ ꯑꯅꯤ ꯑꯗꯨ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯃꯔꯨꯞ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯃꯥꯒꯤ ꯑꯣꯏꯕ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯋꯥꯌꯦꯜ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯑꯍꯨꯝꯃꯛꯄꯨ ꯑꯩꯅ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯀꯅꯥꯅ ꯃꯥꯏ ꯄꯥꯛꯂꯕꯒꯦ ꯍꯥꯏꯕ ꯍꯥꯏꯔꯒꯦ꯫ ꯃꯔꯨꯞ ꯑꯍꯨꯝ, ꯂꯩꯕꯥꯛ ꯃꯤꯌꯥꯝ, ꯑꯉꯝ ꯑꯊꯧꯁꯤꯡ, ꯃꯍꯥꯔꯥꯅꯤ, ꯔꯥꯖꯀꯨꯃꯥꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯃꯣꯝ ꯑꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ, ꯇꯨꯡꯗꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕ, ꯃꯥꯕꯨ ꯊꯃꯣꯏ ꯀꯥꯏꯍꯟꯂꯣꯏꯗꯕ ꯅꯨꯄꯥꯗ ꯃꯥꯕꯨ ꯊꯥꯖꯒꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯃꯔꯨꯞ ꯑꯁꯤꯅ ꯏꯆꯥꯅꯨꯄꯤꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯎꯠꯂꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯃꯉꯣꯟꯗ ꯊꯥꯖꯔꯒꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯇꯣꯞꯄ ꯃꯔꯨꯞ ꯑꯅꯤꯒꯤꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕ ꯃꯅꯥꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕꯤ, ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯤ ꯀꯩꯅꯥꯁꯤꯡ ꯊꯥꯖꯔꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯕꯤꯆꯥꯔ ꯑꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯃꯣꯏ ꯄꯦꯟꯅꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯃꯔꯨꯞꯇꯅ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯃꯆꯥ ꯊꯥꯖꯗꯨꯅ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕ ꯃꯔꯨꯞ ꯑꯗꯨꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯊꯥꯖꯗꯨꯅ ꯄꯨꯟꯅ ꯃꯥꯟꯗꯣꯞ ꯑꯃꯗ ꯃꯈꯣꯏꯁꯤꯡ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨ ꯇꯨꯡ ꯀꯣꯏꯕ ꯐꯥꯎꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫